Kukising Leiron Chankhre Imphal dagi helicopter da ngarang pukhiba Kukising asiba aksang singasi Kangpokpi oina district asigi manung chana lairiba Phaijing da Leiron Chankhre hairi ngasi Leiron Chankhiba Kukising asiba aksang singadu irang asina haurakhiba matamdagi hauna Imphal gi hospital singi mokta thamlakhibani Kuki asiba aksang singadu helicopter da Imphal dagi puraktuna Kangpokpi district ki manung chana laiba Modbung LS ground da purakhraba matung Phaijing da punna Kangpokpi gi kuki miyam amadi luchingba kaya yauna Leiron Chanbagi thorum adu pangthokkhibani Imphal dagi ngarang purakhiba Kukising gi asiba aksang singadu gi manungda asiba aksang nifuma thoina Churchanpur da puki aduga asiba aksang taramapal amana Kangpokpi da purakhibani Churchanpur da chatkiba tribal solidarity march adugi matung da tholakhiba irang asina report ki matung ina punna miyoi chamaga marfu hena sikhi hairi